lakle Inspector Tayai Ahan Bamaktada Inspector Tayai Tabiri Bisingu James Segurjamna Taramok Sobulone Koknona Kurumjari Ngasi Pujarriba Tangkak Asi Listing Amag Chahunga Kuntra Tarok Shuba Tangkak Anana Tagachari Sanglaba Inspector Tayai Tonga Tonga Crime Mari Lane Wari Kaya Puning Luxing the Makotok Jari Wari Singasi monodrama Amo Urgasu Toliba Todok Sing A Sing but Todoki Tonga Tonga Crime Sing Puning Luxing Win and Abamadi Togalon Janaron Howski Matam the Toliba Todo Watokia Miam the Tamduna Sanazariba monodrama Hamad Ngasi Shupuduna Lakchari Ano Wari Paring Amada Nungshidabadi Natte Ahum Shubasharo Karigidama Nungshidabadi Natte Hariba Kanana Kanada Haigadori Amarumda Mirolibi Priya Mahaki Punshina Kadomda Inkalani Binupi Masa Sing the Siguma Todok Singasi Yamna Tatana Tog Tamina Sikamina Sigasi Wari Paringa Sidigi Nungshidaba Natte Ahum Shubasharo Tembi Karimarangino Kanana Punshida Kari Ahenba Pamlagi Aduga Kanana Kari Toba Yaurageba Kangdida Kari Haiden Kanana Kari Talino Kanana Kari Pankraban Aduga Kanana Kari Pangodraban Kanana Kanagi the Mawazariban Kangdi Adu Aishu Haipam Kang the Baita Karino Topics to Oziba Sinataba Topomari Masanasi I coffee lolake Kaisasi Kaitaxi Yare I breakfast or Galavani Tavamusum Chalubuda Nogi Mapamse Swiden in address to Hike Buda I Changapani Lobudinangi phone number to Malim the Gilor Suyavani Ado Pondo in a Wari Sana Nindraba I know Mapamsi the Laga Nanga direct Unaraga Wari Sana Ning Haitar Ado I Kaino Karahangzageba Nang Yavra Kaino Kaisukadi at Mahibiro Kaisubadinatida Lintoise Massimo Buma Pogam Faco Yam Povani Madi Miki Shamna Kanman Mama Sagine Karim to Kandaman Migi Pagani Haradi Mama Sagi Lizaba Punomasu Loina Katopan Mabuche Yamna Senba Adugane Aidi Mana Kapada Aidi the Kapi Mana no Podasu Aidi the Noi Mana no Aitrabadi Aidi the Nuit Ado Ma Karimatang the Kapalegi Kapati lady, some wariguani. Oh, Aina Kang the Wing. What a way adico. No quick thing of the Coles the thing are given. Pagi Pagi Tani on the hook. Adubu Hanba, the Quimiam, Lang Toromaga. A quick Karakara lap talk no but not always. A Karimarumino Kanti. Aina some Bapatabagira Kanti. Aina some Kanjan than a Taurira Sukang Devo. Kaso Eramoid Malim Satinarabani, Loinaribani, Ado Malim the Hangasu Loina Kangwayabadu, Malim Luinabadu, no Itabro, Malim no I, Malim Mabukam, Malim the Nati. No Quimiam say, Loina Mabupi, Loina Favani, Ado Lintoisi, Kanaga Kangarigi, Kariwana Dubo, Madi Kanava later me, Ado how's it later? Aina Kangwayaba Labrava Kaishukai did a Kangbagiwadi Ado Kanadrit how's it the Maga Lapnova Tokri Magi Personal Wari did the Kani Oxaluba Pararo Manasu Kanganing Davani Mingo the so Ado Kari Ate Karikani Kari Takan Aikashu Sarui Oh, Ado Kaino City am Tazadi. I quit any Kaunaraga, Queenie Wari, the kind of Sanadre. Ado Kaino, Lintogi Wari, Tang is go, Lintogiwa, Kaido Yaurage, Karino, Yamna, Kastoti, some coming Magita on it. Lintoise Mark Hypong Kangdana, Mingo the Hydopongam Dava, Duga Masadati. Awabam Lushinduna Levamal. Casulera Moida. Wait, some Maggie Mong do the Ying with a man with your money. Mongo de Dilana, Virunuko, Madi Mingodane,
kari mata lana khan malay taban mama sadi aina haijabado kathok paga loina na mahadi hingli ba punsin phare adudi tembi aisu khangning dana kai kai no pangang da hangkre ado waro ba yadi ko ado college ta la o college ta matam khara punmina basina tana sidagi de mo magi line te chat khardi amu unada basu anyway aisu khangau college na ming chalaise sigi wari khara di leibani aina mo migi wari dangi aigi wari di kanam tana songbi di ado noma matang sabada ai soiden haijage ba ado nangi number do amtang lokjaba yagadro aigi number o yani ai pizaraki waro ba yadi che aigi phone number se stay dam tanam biu ba o namgi se de lady yamna nungai tembi miubagi punchi se angakpan khangudana thajadaba thokdoksing adum thoklaga hana leramba punchi gi tangkak adudagi nungaiba natraga ahongba khangdi punchi se yamna laiko punchi se adumaina haitai harauna nungaina momonok tuna leramba punchi kyasu khangudana khangothak tadum kapasu yawajan tembi mani punchi se tamongam diko nongli nuksit amana khangudana lakpa matamda hana leramba mahuksa gi lekona sasaramba lerang panam nongli nuksituna loinamak thudik pidun hum tok khraga pugi basudum yaw nonglei du di satkigani lekono du de lehogani adubu lekono du de lehori ba lerang ponu makti nukthina leisa tamba phobungam diko chume tembi lakli ba nonglei du su masu magi thodang amagi oina lakpu iramnabati adubu maksu nonglei nuksit haina maming kauri banina makisu maki thodang pangthokpo iramgani numit ki maisa se saiko thagi mangaldi asaba phauti pumnamak singa se masa gi thodang pangthokpa soiduna oiramasu numit sai haiduna numit ai khuna chairuba yati mai paibada soi pali haiduna mai da saurubadi yati mai do pairu darga lor natrani adubu ahongba pumnamak singa se malemda loinamak isorna semaga tham kanana kaphaliba kanana kainahaliba kanana labhaliba nungsinaduna tumak lehenbadi yadabra karigi wahaliba adumak nungahendanu leiba yadabra karigi miludagi pirang sinthaliba adu momono handuna leiba yadabra merina gi wafamsi ai wakhal ma tawra mali ngasi ibani gi wari se aikhoi nimak tari hai babu kanana loksali no hai ba khang phare do aisu chanaba tawragi ado ai miss call pe khrabani ai number do save tokshan biu sigi fortune loiba number mani fortune loiba number phare do college do khar leiraga karaki linthoi su karak tabani na kahina ne aisu kaning ba phaudraba aduga michael ga gunga su kahina college ta sulak karigi achin ma leiraba no khangti adubadi malim na so hai mkhoi laktabadu yam nungaiten aduga nangal linthoi ga laktabasu timsi ma pung ipa phadren aiga luna tinarambi aigi manabi roji maksu handakti thabak ma leibadagi laktraba aduna ihang hangi college yaradi soidana lauko linthoi da su khara haibiyo masu langna na bagida linthoi gi number di leitro linthoi gi number di nangodagi kona lorgi yare dadi phari ko dadi hoi ayamo chaluki ai thongan bawo tindogi yani ai thongan gari thamam ai adam thoksakraki okay yare ko dadi hoi amu nasiko hoi bye aina tawriba sibu karino aina thangniba khongthangse sumba oiribra
ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒ ꯅꯝꯕꯔ ꯂꯧꯗꯣꯏꯅꯤ ꯑꯗꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯗꯣꯏꯅꯤ ꯀꯥꯏꯅ ꯑꯩꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯕꯒ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯑꯝꯇ ꯉꯥꯎꯁꯟꯅꯗꯅ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯩꯅꯒ ꯊꯤꯡꯉꯤꯅꯤ ꯑꯁ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯕ ꯅꯍꯥꯟ ꯑꯁꯤ ꯕꯦꯔꯥ ꯀꯥꯔꯝꯃꯗꯧꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯈꯪꯅꯕ ꯆꯥꯅꯕ ꯀꯗꯥꯏꯗꯩꯅꯣꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯅ ꯈꯪꯅꯒꯦ ꯍꯥꯏꯔꯁꯨ ꯈꯔꯗꯤ ꯐꯩꯗꯅ ꯃꯇꯝꯗꯨꯗꯗꯤ ꯀ꯭ꯂꯥꯁ 10 ꯑꯗꯨꯒ 12 ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯃꯁꯛꯁꯨ ꯐꯖꯕꯅꯤ ꯃꯤꯅꯅꯦ ꯉꯥꯎꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯁ ꯑꯩꯅꯅꯦ ꯅꯨꯄꯥꯒ ꯐꯅꯌꯥꯝ ꯐꯨꯒꯦ ꯇꯧꯕꯒ ꯌꯥꯎꯈ꯭ꯔꯕ ꯑꯗꯒꯤ ꯃꯣꯏ ꯂꯩꯀꯥꯏꯗꯨꯗꯅꯦ ꯑꯁ ꯀꯅꯥꯝꯇ ꯑꯗꯨꯝ ꯆꯥꯈꯤꯗ꯭ꯔꯕꯅꯤ ꯂꯤꯟꯊꯣꯏꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯔꯦ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯄꯨꯝꯅꯃꯛ ꯑꯩ ꯁꯣꯏꯗꯅ ꯍꯪꯈꯤꯅꯤ ꯄꯨꯝꯅꯃꯛ ꯊꯤꯈꯤꯒꯅꯤ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯐꯤꯡ ꯐꯤꯡꯅ ꯁꯥꯎꯅ ꯂꯥꯛꯏꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯋꯥꯁꯤ ꯑꯥ ꯌꯧꯔꯕꯅꯤ ꯅꯆꯥꯅꯨꯄꯥꯗꯨ ꯑꯩꯅ ꯐꯣꯟ ꯇꯧꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯥꯗꯤ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯌꯨꯝ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯅꯣꯡꯃꯁꯤꯗ ꯂꯥꯛꯑꯝꯕ ꯃꯄꯥꯗꯨ ꯌꯥꯝꯅ ꯐꯔꯣꯏꯗꯧ ꯃꯥꯅ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯕ ꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯈꯣꯏꯗꯤ ꯍꯥꯗꯅ ꯌꯣꯟꯗꯅ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯗꯤ ꯏꯀꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇ꯭ꯔꯦꯅꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯊꯛꯇ ꯇꯥꯍꯜꯂꯛꯀꯗꯧꯔꯤꯗꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯗꯤ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯀꯔꯤ ꯈꯜꯂꯨꯅꯤ ꯍꯥꯏꯕꯒꯦ ꯑꯩ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯆꯠꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯅꯤ ꯃꯤꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯃꯥꯅ ꯍꯦꯛꯇ ꯏꯟꯒꯗꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤꯗꯨ ꯏꯆꯥꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯤ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯦ ꯏꯆꯥꯅꯨꯄꯥꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯝꯕꯁꯨ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯅ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯝꯖꯥ ꯁꯔꯛ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯄ꯭ꯔꯨꯞ ꯀꯔꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯒꯗꯧꯔꯤꯒꯦ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯦ ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ ꯄꯨꯝꯅꯃꯛ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯀꯔꯤꯅꯣ ꯌꯦꯡꯅꯕ ꯇꯥꯔꯦ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯅꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯗꯧꯔꯤꯁꯦ ꯑꯩ ꯅꯆꯥꯅꯨꯄꯥ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄ ꯇꯥꯕꯅꯤꯅꯦ ꯃꯤꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯅꯥꯀꯟ ꯑꯃꯒꯤ ꯆꯠꯀꯗꯕ ꯅꯠꯇꯦꯅꯦ ꯄꯨꯂꯤꯁꯁꯨ ꯃꯤꯅꯤꯅꯦ ꯃꯤ ꯑꯃꯅ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯧꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯥꯏꯕ ꯇꯥꯕꯅꯤ ꯀꯔꯤꯁꯨ ꯅꯠꯇꯅ ꯏꯆꯥꯅꯨꯄꯥ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯃꯈꯣꯏꯅ ꯃꯔꯥꯟ ꯁꯤꯖꯜꯂꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗ ꯕꯗꯅꯥꯝ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯑꯣꯟꯈꯠꯇꯨꯅ ꯀꯦꯁ ꯑꯃ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯟꯅꯈꯤꯒꯦ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯌꯥꯝꯅ ꯁꯧꯒꯠꯀꯗꯧꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯅꯦꯝꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅꯒꯗꯕ ꯋꯥꯐꯝꯗꯨ ꯑꯩ ꯃꯥꯒꯤ ꯋꯥꯒ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯝꯂꯕꯗꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯣꯛꯀꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤꯅꯤꯅꯦ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯍꯧꯖꯤꯛꯇꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ナꯏꯗꯅ ꯍꯧꯖꯤꯛ ꯆꯣꯞꯀꯗꯧꯔꯦꯗꯅ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯗꯁꯨ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯃꯣꯏ ꯄꯥꯕꯨꯡ ꯃꯅꯥ ꯃꯅꯤꯟꯁꯨ ꯅꯥꯏꯗ ꯄꯨꯝꯅꯃꯛꯁꯤ ꯅꯆꯥꯅꯨꯄꯥꯒꯤꯁꯨ ꯌꯦꯡꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯂꯧꯁꯤꯟꯕꯤꯕꯅ ꯐꯔꯣꯏꯗꯕ꯭ꯔꯥ ꯃꯣꯏ ꯄꯥꯕꯨꯡ ꯀꯗꯥꯏꯗꯒꯤ ꯂꯧꯁꯤꯟꯒꯗꯧꯔꯤꯒꯦꯅꯦ ꯀꯗꯥꯏꯗꯒꯤ ꯂꯧꯁꯤꯟꯒꯗꯧꯔꯤꯒꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯁꯥ ꯍꯥꯗꯅ ꯂꯩꯔꯒ ꯃꯄꯥ ꯁꯛꯇꯥꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯈꯨꯂꯝꯃꯤ ꯑꯩꯅ ꯀꯥꯎꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯅ ꯀꯥꯎꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯐꯥꯒꯤ ꯊꯥꯁꯨ 3 ꯍꯦꯟꯖꯜꯂꯛꯂꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯣꯏ ꯄꯥꯕꯨꯡ ꯇꯁꯦꯡꯅ ꯅꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯄꯨ ꯁꯥꯕꯤꯇ꯭ꯔꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣꯅꯦ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯅꯈꯣꯏꯅ ꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯏ ꯑꯁꯤꯗ ꯃꯤꯅ ꯇꯤꯟ ꯁꯤꯠꯀꯗꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯗ꯭ꯔꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯃꯄꯥꯗꯨꯗ ꯑꯩꯅ ꯃꯈꯣꯡ ꯀꯣꯜꯂꯒ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯑꯩꯅ ꯍꯥꯏꯖꯔꯨꯒꯗ꯭ꯔꯣ ꯃꯍꯥꯛ ꯃꯁꯥꯃꯛ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯆꯥꯅꯨꯄꯤ ꯃꯔꯥꯜ ꯂꯩꯔꯕꯗꯨꯕꯨ ꯃꯔꯥꯟ ꯀꯨꯞꯁꯟꯅꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯟ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯄꯥꯗꯤ ꯅꯆꯥ ꯏꯆꯥ ꯂꯧꯅꯔꯁꯤ ꯄꯤꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯒꯗꯧꯔꯤꯕ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯃꯜ ꯂꯩꯇꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯇꯧꯅꯕꯒꯦ ꯀꯅꯥꯅ ꯇꯧꯅꯕꯒꯦ ꯃꯥꯅ ꯉꯝꯂꯕꯗꯤ ꯁꯣꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯇꯨꯡ ꯏꯜꯂꯒ ꯃꯍꯥꯛ ꯆꯦꯜꯂꯝꯃꯗꯤ ꯀꯔꯤ ꯀꯥꯏ
아, 가리 가게. 어디 너트라더나. ꯌꯦꯡꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯄꯨꯂꯤꯁ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏꯁꯤꯕꯨ ꯐꯠꯇ꯭ꯔꯕ ꯃꯄꯥ ꯃꯆꯥꯒꯤ ꯂꯥꯡꯗ ꯑꯩꯈꯣꯏ ꯊꯨꯕ ꯌꯥꯗꯕ ꯑꯩ ꯇꯧꯒꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯀꯔꯤꯃꯇꯅꯦ ꯅꯪ ꯄꯥꯈꯠꯀꯅꯨꯀꯣ ꯆꯪ ꯅꯪ ꯃꯅꯨꯡꯗ ꯆꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯪ ꯍꯣꯔꯦꯟ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯉꯛꯀꯅꯨꯀꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ 이봉호 인스펙터 랭심비로 까카비로 망골시대 히드 까카비로 빠붕이밍씨 닝토렌 마니 봉호 아이 닝토렌 나코이 까리기다막 락티브노 하이바 아이 로이니 카기 뽀누막시 모호나 타락 보여랑만 빠붕 아이코이 까리고 마동 강제게 하이드나 락사브 땅아이 펴드나 토리버 토도시 빠붕수 하이벳 강비라만 이봉호 강 아이 문을 강인이 뽀누막 마파드나 마사누피디 요원만 시트드나 레버두다 이봉호 코이 마목 마팜마두다 락타네 코이부 요라리바 나트라네 봉호 바봉 요원베 요원다보기 와팜도 동안에 타마가 아이코이네 강제닝보 와폼 칼레 마시 바봉나 목당 코이데 마땡 방드나 아이코이데 하이비라바디 양 와인 까리쇼 레이보 와나테데 봉호 뽐노 막시 삼랍네 헥다 하이제게 이봉호 와팜시 마나 락투나 ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯕꯨ ꯐꯅꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯃꯣ ꯁꯨꯝꯗꯧꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯀꯥ ꯍꯦꯟꯅ ꯃꯤꯕꯨ ꯐꯠꯇꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯀꯔꯤ ꯃꯃꯤꯡꯒꯥꯏꯗꯨ ꯀꯥꯎꯔꯦ ꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯀꯧꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯃꯗꯨ ꯏꯆꯥꯅꯨꯄꯥꯒ ꯈꯪꯅꯕꯅꯤꯅ ꯍꯥꯏ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯗꯨ ꯃꯤꯔꯣꯜꯂꯦ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯨ ꯀꯧꯊꯣꯛꯂꯒ 와 루시는네부 도시 해 마사도 남도 넥도 타지게시니 이봉어 마두 뿌노먹도부 야브라네 나디 마사누 비두기 자누빠가 까리군바 소이부 공탕 아마 레이키바 다라바수 마탐마두도 공탕바다 소이크레 하라바디 마사누 비두는 뚱이라 까다바나트로 마탐마두도 마나 까리기 뚱인데 마두나 딱바디 타바카도 몽온다디 한마나디 야암나 또이나 탱나레 experience 레이레 하이바디 야암나 생나 하라바 와펌세 이사생나 하이바디 이까이 한고이바 파위 ꯑꯗꯨꯕꯨ ꯍꯪꯅꯔꯛꯄꯅꯤꯅ ꯍꯥꯏꯅꯔꯕꯅꯤꯅ ꯆꯤꯟꯁꯤꯅ ꯍꯥꯏꯔꯦꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯕꯥꯕꯨꯡ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯦꯁ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅ ꯑꯗꯨꯒ ꯕꯥꯕꯨꯡ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯏꯆꯥꯅꯨꯄꯥꯗꯤ ꯐꯣꯟꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯒꯗꯕꯒꯤ ꯃꯔꯝ ꯂꯩ ꯃꯈꯣꯏꯅꯤ ꯏꯆꯥꯅꯨꯄꯥꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯉꯥꯏꯍꯥꯛꯇ ꯐꯣꯟ ꯇꯧꯁꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯃꯛ ꯊꯣꯛꯂꯛꯀꯗꯕꯅꯤ ꯀꯤꯍꯟ ꯈꯪꯍꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯀꯅꯤ ꯑꯗꯨꯗ ꯅꯠꯇꯦꯅꯦ ꯃꯄꯥꯗꯨꯁꯨ ꯌꯥꯎꯁꯜꯂꯤꯕꯅꯤ ꯃꯃꯥꯗꯨꯁꯨ ꯌꯥꯎꯁꯜꯂꯤꯕꯅꯤ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯃꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯪꯕ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯃꯆꯥꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯐꯪꯂꯅꯤ ꯅꯝꯗꯅ ꯃꯆꯥꯅꯨꯄꯤꯗꯨ ꯊꯥꯖꯍꯧꯔꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯅꯤ ꯁꯤꯅꯤꯅꯤ ꯑꯉꯛꯄꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯅꯕꯒꯤ ꯃꯔꯝꯁꯤꯗ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯔꯨꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯕꯗꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯔꯨꯕ ꯊꯧꯗꯣꯛ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯕ ꯇꯥꯕꯅꯤ ꯃꯗꯨꯗ ꯃꯁꯥꯅ ꯌꯥꯔꯕꯗꯤ ꯃꯁꯥꯅ ꯃꯥꯌꯣꯛꯅꯖꯕꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯆꯨꯝꯃꯤ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒ ꯄ꯭ꯔꯤꯌꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯁꯨ ꯈꯪꯅꯤꯡꯕꯅꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦ ꯊꯥꯗꯕꯁꯨ ꯌꯥꯗꯕꯅꯤ ꯑꯃ ꯑꯣꯏꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯥ 3 ꯁꯨꯔꯦ ꯍꯥꯏꯕꯁꯤ 이봉어 다 홈수로버서 뿌노먹두부 아이기 자누빠기 말할 거리노네 나티 마나 미로라가 라에 미로라가 락리바 누피두다 나티 이샤누빠기 아이 진신나 하이닝디 나티 이샤누빠기네 해보시보 나티 그럼나노네 모두나 까리 사키 오이게도리게 바봉 마두기슈 땅깍 아마 소이든 레게 바봉 코이네 야라바두가 동이 이샤누빠네 야바 따라가디 마두기 마탐 크랄 동아동안바 테스 크레드기 하리바 케이스 아시다 ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯅꯤ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯍꯥꯏꯕꯗꯨꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯒꯗꯧꯔꯤ ꯑꯗꯣ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯀꯔꯤ ꯋꯥꯐꯝꯗ ꯀꯔꯤ ꯂꯨꯒꯗꯧꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯥꯅꯁꯨ ꯌꯥꯎꯕ ꯅꯠꯇꯕ ꯊꯕꯛꯇꯨꯗ ꯀꯔꯤ ꯂꯨꯒꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯦꯁ ꯇꯧꯕꯗ ꯃꯥꯏꯁꯤ ꯑꯗꯣꯝꯅ ꯃꯥꯏꯊꯤ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐꯕꯇꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛꯁꯤ ꯄꯥꯕꯨꯡꯅ ꯂꯧꯕ ꯉꯝꯕꯤꯒꯗ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣꯅ ꯂꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯑꯁꯣꯝꯒꯤ ꯅꯥꯀꯟꯒꯤ ꯑꯣꯏꯅ ꯈꯪꯉꯦ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯟꯈ꯭ꯔꯦ ꯃꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯔꯤꯕ꯭ꯔꯥ ꯄꯥꯕꯨꯡ
ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯇ ꯂꯩꯇꯦ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯂꯕꯁꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯤꯅ ꯂꯥꯜꯂꯤ ꯅꯈꯣꯏꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯇꯦꯁꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯕ ꯇꯥꯔꯒꯗꯤ ꯇꯉꯥꯏꯐꯗꯕ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨꯗꯤ ꯇꯧꯕꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯅꯨꯄꯥ ꯃꯆꯥꯁꯨ ꯅꯨꯄꯤ ꯃꯆꯥꯁꯨ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ 22 ꯁꯨꯔꯕ ꯉꯥꯛꯇꯅꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝꯗ ꯑꯀꯥꯏꯕꯗꯤ ꯊꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯍꯣꯏ ꯆꯍꯤꯕꯨꯗꯤ ꯅꯧꯔꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯍꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯁꯨ ꯑꯉꯥꯡ ꯑꯗꯨ ꯁꯣꯏꯗꯅ ꯄꯣꯛꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯃꯥꯗꯤ ꯍꯤꯔꯝ ꯑꯁꯤꯗ ꯀꯔꯤꯃꯇ ꯌꯥꯎꯍꯟꯕꯤꯔꯅꯨ ꯃꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯃꯄꯥꯒ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯔꯒ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯇꯥꯛꯇꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯕꯅꯤꯅ ꯁꯤꯝꯄꯦꯊꯤꯗꯨ ꯃꯈꯣꯏꯗ ꯈꯔ ꯍꯦꯜꯂꯝꯃꯅꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝ ꯀꯧꯕꯅꯤꯅ ꯑꯔꯥꯟꯕ ꯍꯥꯏꯕꯗꯨ ꯅꯝꯗꯅ ꯇꯥꯅꯕꯒꯤ ꯃꯆꯥ ꯑꯁꯤ ꯄꯥꯕꯨꯡꯅ ꯂꯥꯟꯅ ꯈꯟꯕꯤꯔꯦ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯃꯠꯇꯒꯤ ꯃꯤꯆꯪ ꯆꯪꯖꯔꯣꯏ ꯇꯧꯕꯗꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯐꯣꯟ ꯆꯠꯇ꯭ꯔꯤꯕꯁꯤ ꯐꯣꯟ ꯆꯠꯅꯅꯕ ꯑꯇꯣꯞꯄ ꯄꯥꯎ ꯐꯥꯎꯅꯅꯕ ꯃꯔꯝ ꯑꯃ ꯂꯩꯔꯒꯗꯤ ꯄꯥꯕꯨꯡ ꯈꯣꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯗꯁꯦ ꯑꯗꯨ ꯄꯥꯏꯁꯟꯕꯤꯌꯨ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯁꯤꯅ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯐꯥꯎꯔꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛꯇꯪ ꯈꯟꯅꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤꯅꯣꯅꯤ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯅꯈꯣꯏꯒꯤꯁꯤꯕꯨ ꯅꯝꯗꯅ ꯄꯤꯕꯒꯥꯏꯗꯤ ꯄꯤꯒꯗꯧꯔꯤꯔꯅꯤ ꯅꯣꯏꯒꯤꯁꯤꯕꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯅꯝꯗꯨꯅ ꯄꯤꯕ ꯑꯃꯁꯨꯡ ꯄꯤꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯅꯝꯗꯨꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯍꯛꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯃꯁꯤ ꯃꯊꯪꯗꯤ ꯈꯪꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯀꯔꯤꯒꯨꯝꯕ ꯄꯥꯕꯨꯡ ꯈꯣꯏꯅ ꯎꯠꯄ ꯉꯝꯂꯕꯗꯤ ꯐꯩ ꯎꯠꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯄꯥꯕꯨꯡ ꯃꯁꯤ ꯀꯦꯁ ꯑꯣꯏꯅ ꯇꯧꯅꯔꯕꯁꯨ ꯃꯤꯅ ꯁꯣꯏꯗꯅ ꯉꯝꯈꯤꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯒꯤ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯈꯤꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯆꯠꯂꯒ ꯈꯪꯅ ꯄꯥꯏꯗꯅ ꯍꯧꯖꯤꯛꯅ ꯐꯣꯟ ꯑꯁꯤ ꯆꯞ ꯆꯥꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯂꯥꯟꯅ ꯈꯟꯕꯤꯔꯨ ꯏꯆꯥꯅꯨꯄꯥꯗꯨ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯊꯧ ꯆꯤꯟꯕꯒꯤ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯅꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯊꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯄꯨꯝꯅꯃꯛꯁꯤ ꯏꯆꯥꯗꯁꯨ ꯑꯩꯅ ꯇꯦꯟꯁꯟ ꯄꯤꯕ ꯄꯥꯝꯗꯦ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯁꯥꯕ ꯃꯃꯥ ꯃꯄꯥꯗꯨ ꯑꯃꯨꯛꯇꯪ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯑꯗꯨꯒꯅꯦ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ ꯑꯩ ꯏꯆꯤꯜꯁꯤꯅ ꯅꯍꯥꯟꯗꯤ ꯍꯥꯏꯐꯦꯠꯇꯤ ꯄꯜꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯨꯄꯥ ꯀꯌꯥꯅ ꯌꯥꯅꯤ ꯍꯥꯏꯕꯗꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯅꯕꯤꯒꯦꯔꯥ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁꯦꯜꯒꯤ ꯍꯥꯏꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯂꯥꯂꯤ ꯆꯥꯕꯁꯨ ꯅꯠꯇꯦ ꯄꯨꯂꯤꯁꯅꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯄꯤꯔꯒ ꯂꯩꯔꯒ ꯆꯠꯄ ꯌꯥꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯕꯨ ꯈꯟꯕꯤꯒꯅꯨ ꯏꯕꯨꯡꯉꯣꯅ ꯂꯥꯟꯅ ꯈꯟꯕꯤꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯁꯤꯅꯤꯗ ꯇꯨꯞꯁꯟꯕ ꯌꯥꯅꯅꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯈꯣꯏꯅ ꯄꯥꯝꯕ ꯂꯩꯔꯒꯁꯨ 50-60 ꯂꯥꯛ ꯑꯃ ꯇꯉꯥꯏ ꯐꯗꯅꯀꯣ ꯂꯥꯛ 2 ꯃꯗꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯟꯅꯕ ꯌꯥꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯊꯣꯛꯀꯦꯔꯥ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯅ ꯃꯣꯏꯅ ꯑꯉꯥꯡꯗꯨ ꯄꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒꯅ ꯄꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯄꯣꯛꯂꯒ ꯍꯨꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡ ꯄꯤꯕꯤꯌꯨ ꯑꯉꯥꯡ ꯀꯟꯖꯒꯦ ꯍꯥꯏꯕ NGOꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯥꯛꯏꯏꯕꯨꯡꯉꯣ ꯑꯗꯣꯝꯗꯕꯨ ꯄꯤꯈ꯭ꯔꯁꯨ ꯑꯗꯨꯒ ꯑꯉꯥꯡ ꯂꯩꯖꯗꯕ ꯃꯤꯗ ꯑꯉꯥꯡꯗꯨꯕꯨ ꯑꯦꯗꯣꯞ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯌꯣꯛꯅꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯧꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯛꯆꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯡ ꯅꯥꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯖꯔꯤꯕ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯊꯣꯛꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯊꯣꯛꯂꯝꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯕꯨ ꯍꯥꯟꯅ ꯑꯩ ꯃꯈꯣꯡꯗ ꯃꯈꯨꯠ ꯑꯩꯅ ꯊꯥꯡꯅ ꯀꯛꯊꯠꯀꯅꯤ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕ ꯑꯩ ꯑꯣꯏꯔꯕꯗꯤꯅꯦ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯊꯥꯡꯅ ꯀꯛꯊꯠꯀꯅꯤ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯊꯧꯗꯣꯛꯁꯤꯗ ꯌꯥꯎꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯆꯦꯟꯅꯔꯕꯅꯤꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯑꯗꯣꯝꯅ ꯃꯈꯣꯡ ꯃꯈꯨꯠꯇ ꯊꯥꯡꯅ ꯀꯛꯊꯠꯂꯣꯏꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯋꯥꯐꯝ ꯑꯁꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯝꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯅꯤꯅ
ibung okhoina lana mukta lobiga yaragadi lupa lak amani piraga wasi ko oisilaga aikhoi su makha tana yetaba aduga makhoi su makhoi gi thokpa ma tawba ibung masi matang ibung okhoina yana ba simbirabadi pamong gi wafam si hanjan jane khoida aikhoi bu shitribana natraga aikhoi bu karini haina khanbagino ibung na lana lori ni sumdogani ibung na nungai tragana fare ai tangai fadana ai mohandu pau piraga kobra natraga mayum da chalaga haibra ai mai kai digi yenglage fare bu adudi ibung khoi lingadra natraga babung aikhoi isagi thau chap chana kham aikhoi na mafam asida leningba aikhoi na mafam asdagi chaningba matam aduda chatkani aduga mafam asida legani karino ni bung adudi wafam asibu makhoi gi michang di hek chang laga aikhoi da torture tawbagi mong da aikhoi kana da so torture tor adu babung case asina karigumba babung gi chana lalamba taragadi aikhoi mafam asdagi chaningba matam da chatkani aduga mafam asida laningba matam da so khoi lakan mase aikhoi na torture tawbunati mase aikhoi gi thong achum babu kaidong da aran bo hinbe aduga aran basu kaidong de khoina lotion da thamloi babu kari no ni bungo na hari bo pham sibo abung aikhoi na hari basi mi ne ngang na ba mi gi maron ngasi de gi numit humni phaw gi manung da adong gi chanupa yum masida namda na thorong na bo na bi thok pangam dragana numit humni si manung da aikhoi na mafam asida langna na ba soi de na khoi gi angam mathak thona ga achumaran khangdong na phonasi babung khoisu summi lali khangaga nungai na kok sadana le kariguma lalamba targadi babung khoi gi aning ba pam thaibi ain gi matungina tawpham thokpa soidina tawin adugo babung aikhoi na haijari ba se khoi de cooperation bebi nam thak tawduna kayam khoi ni hingna gadagi babung na chumambi ai lalambi aikhoi chana ba tawge bam karino ne hari sibo karino sir asigi ahal jidi mahadi sakchi phajana takhat bo ramale sir gamai sak takhalaga kari tawruni mama mapa haibe dosin masana phani amla la basu masa lande sinidana aduna masa bo kankatun haijari amabure ngasi numit humni phawgi manung da thorok na bagi dama mapa na sindra basu tangai fedana mahaki address asida mafam adu da leba police department gi mateng lauduna mahaku tangai fedana manipur da tholong na bagi tawya badu kari lege du yeng badar adu ore sir direct kari no ma thola gangang na ba du no phare da sir khangdre da kari hai ga dum na kali fakli gi matam sida kana bu thaja ga dori bano khangdre da sir tawri nungchi nungon sida jo kari no sir adu gum lambi da natra di yadra bar khangdre ne sir gamai hauji gi matam sida tholi ba thodok si angak pane khangdre da sir sigum bagi marak phrak tawri ngai marak sida mo kari no som na kanda mo manau nu pa gi nupi ga mo manau nu pa gi mayam ba hai ba di nupi du gi matei ga kari no mari leina ra me hai ba kari no khabar da mo paw ni yaw sir hoje kan ji kari no khang de ta ba de yemau no ba sibo sir sibo manau nu pa ga nupi askari asibu sir sibo gamai angak pha thodo wa thoken loina tarakin thoklo ba so hana di khangna ram da ban haujik ti social media hiram khodi mokta e paw si yamne advance oi ताबद ताहिद्रबा ताबद तुजुंगबा अदुगा चटनबीना खक याद्रबा थोंग क्यासु चथनर लिबसिन अस खंगद्रे द करी हाइगदबनो सर युदगी हौरगा करिनो मखन गी निसा नुंसा पुसा मयाम सिजो सर नुपाना चाबा खदुना चाबदगी हेंदोरक नुपी मसा सिंजो ताप ताइना साना रे द करी हाइगदबनो सर खनबु खल्लोरदि सर करिनो अकी बंगाक्ता ngaरे ngarang amuk yalami bo poyan sing as kari haigedabno khangde de sir sana thangnabadu bu yale bo poyan sing du ga tawri sibo sir kari haigedabno khangdre de sir hausi ki matam da tawri mamong sing asi sir sibu sirani de sir gamai hangak pa haibu doi hausi ki matam da pochai edu ga laloni tik torgo miu sing ohai wai sing masak phajana ba chaba da mahau hingana na badu ga atien ma matam manung da haijing pharaga yamna thuna munana bagi dama aduga ahen ba sendong phangna na bagi dama makhal kaya gi chemical kaya season na ba masidi social media da su atopa migilam da sinaba ure asiguma chemical sing asi season aduna lamda masida su asangbu ohi wahi helaga aten ma matam da munnaba aduga makhal kaya gi chemical sing season naraga masidi yonare habisdi khangna rabo wafam lapoya sangbada aduga yamna thuna munsin hanana bagi dama calcium carbide yauna makhal kaya gi chemical sing season ba khoina tar
ꯑꯁꯤꯒꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯗꯨ ꯆꯥꯔꯨꯕꯗ ꯃꯤꯑꯣꯏꯗ ꯁꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯟꯗꯗꯦ ꯍꯛꯆꯤꯟꯅꯁꯨ ꯂꯧꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯆꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯇꯦꯟꯕ ꯃꯇꯝꯗ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯐꯣꯏ ꯑꯗꯨꯒ ꯑꯇꯩ ꯎꯍꯩ ꯋꯥꯍꯩ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯨꯜꯍꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯜꯁꯤꯌꯝ ꯀꯥꯔꯕꯥꯏꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯅꯤꯡꯉꯦ ꯀꯦꯜꯁꯤꯌꯝ ꯀꯥꯔꯕꯥꯏꯗ ꯍꯥꯏꯔꯤꯕꯁꯤ ꯆꯤꯟꯖꯥꯛ ꯃꯗꯨ ꯆꯥꯔꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨ ꯇꯨꯝꯅꯤꯡꯕ ꯀꯣꯛ ꯆꯤꯛꯄ ꯑꯣꯕ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯎꯟꯁꯥ ꯆꯈꯥꯎꯒꯤ ꯑꯅꯥꯕ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃꯔꯣꯝ ꯊꯣꯟꯕ ꯌꯥꯔꯤꯕꯅꯤ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯃꯑꯣꯡ ꯆꯨꯝꯗꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯈꯣꯏꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯁꯦ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯤꯉꯣꯟꯗꯗ ꯀꯥꯟꯅꯗꯕ ꯃꯤꯉꯣꯟꯗꯗ ꯑꯃꯥꯡꯕ ꯄꯤꯕꯗ ꯅꯠꯇꯅ ꯃꯁꯥꯗꯁꯨ ꯃꯥꯡꯖꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯏꯕꯦꯜ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯌꯣꯜꯂꯤꯕ ꯃꯈꯨꯠꯅ ꯍꯛꯊꯦꯡꯅꯅ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯤꯗꯤ ꯃꯈꯣꯏꯗꯁꯨ ꯁꯣꯛꯑꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯒꯗꯕꯅꯤ ꯍꯛꯁꯦꯜꯗꯁꯨ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯄꯣꯌꯥꯟ ꯑꯁꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯉꯥꯏꯐꯗꯅ ꯈꯪꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯏꯊꯥꯏꯂꯤꯟ ꯑꯗꯨꯁꯨ ꯂꯐꯣꯏꯅꯆꯤꯡꯕ ꯃꯨꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯃꯤꯀꯦꯜ ꯃꯈꯜ ꯑꯃꯅꯤ ꯏꯊꯥꯏꯅꯤꯜ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯐꯝ ꯊꯣꯛꯏ ꯏꯝꯐꯥꯜ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯂꯐꯣꯏ ꯌꯣꯟꯕ ꯑꯃ ꯑꯣꯏꯅ ꯀꯦꯃꯤꯀꯦꯜ ꯌꯥꯟꯁꯤꯟꯕ ꯑꯗꯨꯒ ꯂꯐꯣꯏ ꯑꯁꯪꯕ ꯂꯨꯞꯂꯒ ꯌꯣꯟꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦꯗꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯗꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯊꯦꯡꯅꯗꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯈꯪꯅꯈꯤꯕꯅꯤ ꯃꯗꯨꯃꯛꯇꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯎꯍꯧꯕꯒꯤ ꯋꯥꯅꯤ ꯎꯍꯧꯗꯕ ꯀꯌꯥꯗ ꯑꯗꯨꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯇꯧꯗꯨꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯕ ꯄꯣꯠꯂꯝ ꯀꯌా ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ ꯃꯗꯨꯗ ꯅꯠꯇꯦ ꯎꯍꯩ ꯋꯥꯍꯩ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯗꯨꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯤꯝ ꯑꯃꯅ ꯂꯐꯣꯏ ꯒꯣꯗꯥꯎꯟ ꯑꯃꯗ ꯆꯪꯂꯒ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕꯗꯨꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯛꯂꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝ ꯇꯠꯇꯅ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯁꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯁꯨ ꯌꯦꯡꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯂꯧꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯥꯕ ꯌꯥꯗ꯭ꯔꯕ ꯃꯑꯣꯡꯗ ꯀꯣꯐꯥꯏ ꯁꯨꯖꯥ ꯀꯥꯔꯝꯕ ꯅꯠꯇ꯭ꯔꯒ ꯄꯣꯌꯥꯟ ꯇꯧꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯂꯂꯣꯜꯂꯤꯕꯁꯤꯡ ꯑꯗꯣ ꯑꯔꯥꯟꯕ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯁꯨ ꯄꯨꯂꯤꯁꯇꯒ ꯄꯤꯔꯛꯑꯒ ꯁꯔ ꯀꯣꯏꯊꯤ ꯊꯤꯔꯒ ꯁꯔ ꯐꯨꯕ ꯀꯥꯎꯕ ꯅꯦꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯇꯥꯔꯗꯤ ꯁꯔ ꯌꯥꯝꯅ ꯊꯤꯅꯗꯤ ꯐꯨꯕ ꯆꯩꯕꯗꯤ ꯌꯥꯅꯤ ꯁꯔ ꯑꯁ ꯑꯗꯨꯒ ꯁꯔ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯀꯥꯎꯔꯨꯅꯤ ꯀꯃꯥꯏꯅ ꯐꯨꯔꯨꯅꯤ ꯁꯔ ꯒꯥꯃꯩ ꯐꯨꯕ ꯀꯥꯎꯕꯗꯨꯅ ꯃꯤꯕꯨ ꯋꯥꯈꯜ ꯇꯥꯒꯗꯕ ꯅꯠꯇꯦ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯂꯩꯔꯤꯕꯁꯤꯗꯤ ꯄꯨꯂꯤꯁꯅ ꯃꯤ ꯐꯨꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯐꯨꯔꯤꯕꯗꯨꯗꯤ ꯇꯉꯥꯏꯐꯗꯕ ꯑꯁꯦꯡꯕ ꯃꯆꯤꯟ ꯍꯥꯏꯗꯣꯛꯎ ꯌꯥꯗꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯏꯟꯇꯔꯣꯒꯦꯁꯟꯒꯤ ꯃꯣꯠꯇ ꯈꯔ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯃꯤ ꯐꯨꯔꯒ ꯋꯥꯈꯜ ꯇꯥꯍꯟꯒꯗꯕ ꯅꯠꯇꯦ ꯃꯤꯗꯤ ꯋꯥꯔꯛꯂꯒ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯆꯥꯅ ꯊꯛꯅꯕ ꯐꯪꯉꯤ ꯅꯀꯂꯤ ꯐꯀꯂꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯨꯄꯤ ꯐꯪꯉꯤ ꯅꯀꯂꯤ ꯐꯀꯂꯤ ꯈꯛꯇ ꯉꯥꯏꯔꯦ ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯡꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯔꯣꯀꯣ ꯅꯀꯂꯤ ꯐꯀꯂꯤꯁꯦ ꯅꯨꯄꯤꯅ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯅꯨꯄꯥꯅ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯁꯤꯁꯨ ꯋꯥꯈꯟꯗꯤ ꯇꯥꯗ꯭ꯔꯦ ꯅꯨꯄꯤꯅ ꯅꯀꯂꯤ ꯐꯀꯂꯤ ꯑꯣꯏꯔꯒꯦꯅ ꯂꯩꯕꯁꯤꯗ ꯀꯔꯤꯅꯣ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯔꯝꯃꯣꯏꯅꯦ ꯅꯨꯄꯥꯅꯁꯨ ꯅꯀꯂꯤ ꯐꯀꯂꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯝꯃꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯋꯥꯈꯟ ꯇꯥꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅꯦ ꯅꯥꯝ ꯑꯁ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯆꯠꯁꯤꯜꯂꯣ ꯒꯥꯃꯩ ꯐꯅꯤ ꯁꯔ ꯀꯔꯤꯅꯣ ꯁꯔ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯁꯔ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯅꯨꯄꯥꯗꯨ ꯃꯅꯤꯄꯨꯔꯗ ꯊꯨꯅ ꯂꯥꯛꯅꯕꯒꯤ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯐꯅꯤ ꯁꯔ ꯊꯧꯔꯣ ꯒꯥꯔꯤ ꯐꯅꯤ ꯁꯔ ꯀꯔꯝ ꯀꯥꯟꯗꯕ ꯊꯣꯛꯂꯛꯀꯗꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯅꯦ ꯀꯨꯝꯍꯩꯁꯤꯀꯣ ꯌꯦꯡꯕꯗꯀꯣ Michael, ꯀꯔꯤꯅꯣ ꯑꯩꯅ ꯀꯧꯕꯁꯦ ꯑꯝꯇ ꯈꯨꯝꯗ꯭ꯔꯤ ꯒꯣꯡ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯁꯤꯗ ꯇꯥꯁꯜꯂꯒ ꯂꯩꯔꯝꯃꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯐꯣꯟ ꯇꯧꯏ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯑꯁ ꯀꯩ ꯀꯥꯟꯗ ꯋꯥꯅꯣꯗꯩꯗ ꯐꯣꯟ ꯇꯧꯔꯒ ꯀꯩꯗꯧꯔꯒꯦ ꯀꯣꯏꯕ ꯆꯠꯇ꯭ꯔꯕꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯀꯩꯅꯣ ꯃꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯂꯤꯟꯊꯣꯏ ꯐꯪꯉꯤ ꯀꯣꯂꯦꯖ ꯀꯥꯔꯛꯇꯦ ꯑꯗꯨꯒ ꯇꯦꯝꯕꯤ ꯐꯪꯉꯤ ꯀꯣꯂꯦꯖ ꯀꯥꯔꯛꯇꯦ ꯅꯣꯏ ꯐꯪꯉꯤ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯕ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯣꯂꯦꯖ ꯀꯥꯔ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯔꯤ ꯇꯧꯔꯅꯤ ꯀꯩꯅꯣ ꯅꯣꯏ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯇꯅ ꯉꯥꯎꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔ ꯂꯩꯔꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯃꯔꯨꯞ ꯐꯪꯉꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯐꯪꯉꯦ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯩꯅꯣ
ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯒꯗꯧꯔꯕ ꯏꯆꯝ ꯆꯝꯅ ꯃꯥꯒ ꯇꯤꯟꯅꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯍꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯃꯔꯤ ꯈꯔ ꯂꯩꯅꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯑꯍꯦꯟꯕ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ ꯀꯩꯅꯣꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯏꯁꯤꯕꯣ ꯅꯣꯏꯒꯤꯁꯦ ꯑꯩꯒ ꯃꯦꯔꯤꯅꯥꯒ ꯃꯔꯤ ꯂꯩꯅꯕꯁꯤ ꯅꯈꯣꯏ ꯄꯥꯝꯗꯕꯒꯤ ꯋꯥꯔ ꯅꯠꯇꯦ ꯀꯔꯤ ꯇꯧꯔꯒꯦꯕ ꯃꯦꯔꯤꯅꯥꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯒꯦ ꯃꯤꯒꯤ ꯑꯁꯣꯏꯕꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦꯗ ꯅꯁꯥ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯨ ꯃꯨꯟꯅ ꯈꯪꯉꯣ ꯑꯗꯨ ꯈꯪꯉꯀꯥꯟꯗ ꯂꯣꯏꯅ ꯐꯒꯗꯧꯅꯤꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨ ꯍꯥꯏꯔꯨꯔꯒ ꯀꯥꯟꯗꯦ ꯑꯗꯨꯝ ꯈꯪꯖꯔꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯅꯣꯏ ꯑꯗꯨꯝ ꯈꯪꯖꯔꯛꯀꯅꯤꯗ ꯁꯦ ꯀꯩ ꯀꯥꯟꯅꯕ ꯑꯁ ꯌꯥꯔꯦ ꯀꯩ ꯌꯥꯔꯦ ꯀꯩꯅꯣ ꯀꯣꯏꯕ ꯆꯠꯂꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏꯗ ꯁꯤꯗ ꯌꯦꯠꯁꯟꯕꯤꯔꯛꯀꯅꯨ ꯃꯥꯏꯀꯦꯜ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯆꯥꯃꯤꯟꯅꯔ ꯇꯤꯟꯅꯔꯤ ꯅꯠꯇꯦ ꯀꯩꯅꯣꯕ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯇꯧꯕ ꯆꯠꯂꯨꯔꯣ ꯎꯅꯒꯦꯔ ꯎꯅꯔꯨꯔꯣ ꯅꯪ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯔꯨꯔꯣ ꯑꯩꯈꯣꯏꯗ ꯀꯔꯤ ꯑꯃꯨꯛ ꯅꯪ ꯑꯩꯈꯣꯏ ꯌꯥꯎꯕꯩ ꯀꯔꯤ ꯃꯊꯧ ꯇꯥꯔꯤꯒꯦ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯖꯔꯤꯗꯨꯁꯨ ꯂꯤꯟꯊꯣꯏꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯍꯥꯏꯕ ꯉꯝꯈꯤꯕꯗꯤ ꯅꯠꯇꯦꯕ ꯂꯤꯟꯊꯣꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯒ ꯑꯃꯗꯨꯅꯁꯨ ꯌꯥꯔꯛꯈꯤꯕꯅꯤ ꯑꯃꯗꯨꯁꯨ ꯌꯥꯏ ꯅꯨꯄꯥ ꯑꯃꯅ ꯊꯣꯛ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕꯁꯦ ꯁꯤꯗꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯒꯥꯏꯁꯦꯀꯣ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯖꯅꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯒꯥꯏꯁꯦ ꯍꯦꯛꯇ ꯊꯣꯛ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅ ꯍꯥꯏꯔꯒꯅꯦ ꯍꯦꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕꯅ ꯍꯥꯏꯔ ꯍꯦꯛꯇ ꯌꯥꯕꯖꯥꯅꯤ ꯑꯇꯩꯁꯤꯗꯤ ꯑꯔꯦꯝꯕꯅꯤꯅꯦ ꯏꯇꯥꯎ ꯑꯗꯨ ꯅꯠꯇ꯭ꯔꯅꯦ ꯀꯩ ꯍꯥꯏꯒꯦ ꯒꯣ ꯑꯁ ꯀꯥꯟꯅꯕ ꯋꯥꯍꯟꯗ ꯏꯇꯥꯎ ꯃꯥꯂꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯂꯤꯟꯊꯣꯏꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯀꯩꯅꯣ ꯂꯤꯟꯊꯣꯏ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪ ꯐꯥꯎ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯩ ꯀꯩ ꯀꯥꯟꯅꯅꯤ ꯅꯪꯁꯨ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯗꯅ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯏꯗꯦ ꯀꯣꯂꯦꯖꯁꯨ ꯂꯥꯛꯈꯤꯗ꯭ꯔꯤ ꯑꯗꯣ ꯍꯥꯟꯅꯗꯤ ꯃꯌꯨꯝꯗꯒ ꯆꯠꯇꯅ ꯌꯥꯝꯅ ꯍꯪꯕꯤꯗꯥꯏꯅꯦ ꯅꯪꯅꯁꯨ ꯃꯤꯒꯤ ꯃꯆꯥꯗꯣ ꯆꯥꯟꯁ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯅꯪꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯅꯦꯅ ꯑꯗꯨꯒ ꯅꯨꯄꯥꯕꯨ ꯀꯣꯏꯅꯍꯟꯗꯒꯩ ꯊꯝꯃꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯤꯟꯊꯣꯏꯕꯨ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯍꯟꯗꯦ ꯍꯥꯏꯕ ꯅꯪ ꯌꯥꯝ ꯁꯦꯟꯅꯗꯥꯏꯅꯦ ꯑꯗꯨ ꯍꯥꯏꯕꯅꯤꯗ ꯀꯩꯁꯨ ꯋꯥꯔꯣꯅꯣ ꯂꯤꯟꯊꯣꯏꯗꯣ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗ ꯀꯅꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯃꯤꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯎꯔꯒ ꯅꯪꯁꯨ ꯃꯔꯤ ꯂꯩꯅꯩꯗꯅ ꯅꯪ ꯃꯦꯔꯤꯅꯥꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯗꯅ ꯃꯥꯁꯨ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯇꯪꯗꯤ ꯍꯣꯡꯉꯒꯦꯅ ꯀꯔꯤ ꯑꯩꯉꯣꯟꯗꯗꯤ ꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯪꯒꯤ ꯅꯉꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯄꯤꯛꯉꯩꯗꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯑꯗꯨꯝ ꯊꯝ ꯂꯩꯔꯦ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯍꯟꯗꯦ ꯀꯣꯏꯄꯥꯝ ꯄꯥꯟꯅꯗꯅ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯎꯔꯀꯥꯟꯗ ꯃꯉꯣꯟꯗꯒ ꯍꯦꯛꯇ ꯍꯥꯏꯍꯜꯂꯦ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯠꯇꯦ ꯅꯪ ꯇꯧꯔꯤꯗꯨ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯅꯪꯅꯗꯤ ꯀꯣꯂꯦꯖ ꯀꯥꯔꯛꯇꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯅꯣꯏ ꯄꯩꯁꯥ ꯐꯅꯌꯥꯝ ꯄꯥꯏꯔꯝꯕ ꯌꯥꯏ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯗꯩꯗ ꯀꯔꯤ ꯅꯣꯏ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯒ ꯍꯥꯏ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯩꯈꯣꯏꯗꯤ ꯆꯝꯅ ꯂꯩꯖꯕ ꯄꯨꯟꯁꯤ ꯑꯗꯨꯒꯅꯦ ꯂꯤꯟꯊꯣꯏꯒꯥꯏꯗꯨꯗꯤ ꯅꯪꯅ ꯅꯄꯨꯟꯁꯤꯗꯁꯨꯅꯦ ꯅꯪꯅꯁꯨ ꯑꯃꯨꯛꯅꯁꯨ ꯐꯪꯁꯨ ꯐꯪꯉꯣꯏ ꯑꯗꯨꯒꯅꯦ ꯃꯥꯗꯤ ꯅꯪꯕు ꯋꯥꯔꯧꯈ꯭ꯔꯕꯅꯤ ꯅꯪꯅ ꯃꯥꯕꯨ ꯅꯄꯨꯟꯁꯤꯗ ꯊꯦꯝꯕꯁꯨ ꯉꯝꯃꯣꯏ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯣꯛꯎꯔꯅꯣꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯏꯍꯪ ꯍꯪꯂꯕꯅꯤꯅ ꯑꯗꯨꯐꯥꯎꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯒꯦ ꯏꯇꯥꯎ ꯀꯥꯟꯗꯦꯗ ꯁ꯭ꯋꯥꯏꯗ ꯃꯇꯝ ꯃꯥꯡꯍꯟꯗꯧ ꯁꯔꯨꯛ ꯅꯪꯒꯤ ꯀꯔꯤꯅꯣ ꯃꯦꯔꯤꯅꯥ ꯍꯥꯏꯕ꯭ꯔꯥꯀꯩꯅꯣ ꯑꯗꯨꯒ ꯑꯁꯥꯏꯗ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯄꯗꯨ ꯏꯇꯥꯎ ꯀꯩꯗꯧꯔꯗꯣꯏꯅꯣ ꯂꯤꯟꯊꯣꯏ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎꯕ ꯅꯪ ꯀꯔꯤꯝ ꯈꯪꯉꯝꯗ꯭ꯔꯤꯁꯤꯅꯤ ꯅꯪ ꯈꯪꯗ꯭ꯔ ꯀꯅꯥ ꯈꯪꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯕ ꯋꯥꯅꯤ ꯑꯗꯨꯒꯅꯦ ꯃꯥꯂꯦ ꯃꯤꯁꯤꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯌꯥꯝ ꯐꯪꯉꯗꯤ ꯍꯥꯟꯅꯒꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯦ ꯑꯗꯨ ꯆꯨꯝꯖꯥꯠꯅꯤ ꯋꯥꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯤꯟꯅꯔꯛꯄ ꯅꯪ ꯀꯔꯤꯝ ꯈꯪꯗ꯭ꯔꯤ ꯀꯩꯅꯣ ꯑꯣꯟꯂꯤ ꯖꯁ ꯅꯪ ꯅꯀꯣꯛꯇꯨꯗ ꯅꯪ ꯃꯦꯔꯤꯅꯥ ꯅꯪ ꯃꯦꯔꯤꯅꯥ ꯀꯅꯥꯅꯣ ꯈꯪꯉꯕꯣ ꯅꯠꯇꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯉꯕ꯭ꯔꯕ ꯏꯇꯥꯎ ꯀꯩꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯅꯪꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯕ ꯇꯧꯗꯕ ꯑꯗꯨꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯊꯤꯖꯤꯟꯖꯔꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯅꯨ ꯑꯁ ꯀꯥꯟꯗꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯍꯧꯒꯦ ꯏꯇꯥꯎ ꯊꯕꯛ ꯆꯠꯇꯧ ꯑꯗꯨꯝ ꯆꯠꯄ ꯀꯩꯅꯣ ꯃꯥꯏꯀꯦ ꯀꯩꯅꯣ ꯅꯈꯣꯏꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯒꯣ ꯑꯝꯇ ꯍꯥꯏꯌꯨ ꯑꯁ ꯀꯩ ꯀꯥꯟꯗꯣꯏꯅꯣꯗꯤ ꯏꯇꯥꯎ ꯋꯥꯔꯤ ꯇꯣꯛꯁꯤꯗ ꯑꯗꯨ ꯁꯔꯨꯛꯅꯦ ꯅꯣꯏꯁꯨ ꯃꯦꯔꯤꯅꯥꯗꯣ ꯆꯦꯟꯁꯜꯂꯨ ꯑꯗꯨꯒꯅꯦ ꯂꯤꯟꯊꯣꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯅꯣꯏꯁꯨ ꯂꯨꯍꯣꯡꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧ ꯃꯤꯅ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛꯇꯤ ꯇꯧꯕꯁꯤꯗꯤ ꯀꯥꯟꯅꯗꯕꯅꯤꯅꯦ ꯅꯪ ꯇꯦꯝꯕꯤꯒꯥꯏꯗꯣ ꯅꯪ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯎꯕ꯭ꯔꯣ ꯅꯈꯣꯏꯒꯤ ꯅꯑꯣꯡ ꯇꯧꯗꯨ ꯌꯦꯡꯅꯤꯡꯗꯗꯅ ꯂꯥꯛꯇꯣꯏꯗꯤ ꯅꯣꯏꯅ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏꯅꯐꯥꯎ ꯌꯥꯅꯤꯡꯗꯦ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪꯅ ꯀꯟꯁꯟ ꯊꯝꯃꯤꯗꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯇꯥꯅꯤꯡꯗꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯅꯪꯅ ꯅꯨꯄꯤꯗꯣ ꯍꯥꯏꯔꯨꯁꯨ ꯑꯣꯏ ꯅꯠꯇꯦ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯅꯪ ꯀꯔꯤꯒꯨꯝꯕ ꯂꯤꯟꯊꯣꯏꯅ ꯅꯉꯣꯟꯗ ꯑꯥꯗꯩ ꯅꯨꯄꯥꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯁꯤ ꯆꯠꯂꯣ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯔꯨꯁꯨ ꯍꯥꯏꯀꯥꯟꯗ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯅꯪ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯑꯇꯩ ꯂꯥꯛꯏ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯃꯤꯒꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯗ ꯒꯤꯐ ꯄꯤꯅꯦꯅ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯒꯤꯐ ꯄꯤꯅꯦ ꯇꯧ ꯅꯪ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯐꯨꯕꯣ ꯀꯔꯤꯕꯣ
nang yam togi dain adudi aina mabu tinabagi hoine nangna mabu tinabagi hakan jangi natro aduni ne nungsiba haija mangonda nangna nungsina haidrasu mina mangonda nungsi harappa matamda nang nungsi habdu yadri natro mangonda mina pot piba matamda nangina sada nungaitri natro adubu kowe nungsiba nungsiba bo masak khangdaba nangna nupi ma thengnaraga nupi do nangna pami se karino nati nupi do inong nobani college ta masak phajabam lai sini au ubada hekta pamagi wasi tawrogum sin mi magi thamoi masak onna khanga kan nungsiba siddi matu mkham do lakadabani nungsinaba se ahan mada marup oira matungda ne magi maramda onna thira matungda mi do masana dum nungsiba dum lakadam love at first sight ka hidaini ha ahan ba ubada ngauru re nungsiru re gan aduguma nungsinaba dudi never lasting oidabani adubune nangi merina do yam parambe adu nangsu chenchalo ninthoi do hongdorabani na kandira lo sasilo make sasilo kaino noi kadai do chali dibo lohongba koidrabane kai kaino khara hangugi ge karino torsiba linthoi nang lohongga dore haba aduga nang ningoda kariguma mata haidrina kariki kanaga lohongga dore ba mana lohongga dore hariga aigi pukningna mihan chonglibasina kariki aduga aikhoiga lapna doraba atopa kanagumba magi makad linthoi karigino aduk luba wafam ama nangna ingonda hainingdabana karigi nakhoi mayamna ingondagi lapthoklibana karigi aduga linthoi nangna lohongduna chatkrabadi adudi aikhoi mayamga lapnaba taba linthoi wari sigmaka hayeng amuk tavirasi lakle inspector tayai lakle inspector tayai uthanaba kanbinaba thank you sir welcome uthanaba kanbinaba inspector tayai lakle inspector tayai Hanana tagachari ngasigi inspector tayai ngasigi tangkak nungshidaba natte ahom suba di fazan thare aduga aroi badadi ani suba nung tharama
Tagachari Ohoda Soiba Sig the Mangapigan. The Sigi Tanka Kamdo Bibagi, what you see Maning di Tasale Hitaredu. Thank you so much, Tagachari. Ampanamak Hogzik Haying Lila Mut Kadava Tang Taratre Hitare was a good Taratre or Nangasi Hitaren. Pungani Tarakumatam note Kadavani Boyama Sumang Lila Sanglenda. Only last issue I'm gonna Tambohonabana, a thing with Matam Damulaga Lila, Sim Nangabona Zabani, Matam Krating Grimasing Apigani, Aduga, Anana Tagachari, Yabi Riba, Ampanamak, family members sing a thing of the Wari Bunungsibi, the Natabi Riva, the Gomera sang the Lake Riva, JHL Ponamak sing, Aduga, Haktan Wiraba Swahitera Wapotava Gidamak, Honazaba the Mam Tabi Riva Sigidama. Thank you so much, Anana. Matam sige yam chunei na tapiragwa tagachari ngangom mem chawi tagachari sabir thank you so much rani balalik sang them thangjam manjana kalpana nong thombam sarjenta tagachari pinodini khomdra madam tagachari sanai be wakha tagachari hanana yawiri bapunamak aduga longjam chaning khombi tagachari sarjenta kumar tagachari anupi laiba kana tapire ranabir Wankem Tagachari, what is it? What is it? Romantic Hatere Romantic Wari Krasu, Yawadu Munung the Topa, Todok any Hatere Wari Anigi. So Poloi, what is it? Poloi Tamna Tamna Changbahore. Thank you so much, Tagachari. Brajusori Takal Changba. Sargento once again, Tagachari, the Gamayang Lambam Bimola, say Wari Fazina Tapirapa. Kalpana Nong Tombam Tagachari, Narim Kavita, Lab Yawiba Tagachari, and Anna. Chaning Kombi Tagachari, Ibeman Ning Tokong, Sanjarmam Tombishana Tagachari, and Sanaibi Tagachari, Ponamak, Live to Yobi River, Guitar Sarang Team Tagachari, say Wari, and I late in a Vazina Tapirapa, Sigi the Mark, no Izina, I am comment baby of Tagachari, Tagachari, Haying Su, Naizerum Gay Tapirapa. Ngangom David Tagachari Mayanabam Bimola Amukane Tagachari Kalpana Tagachari Suranjoy Takil Tagachari Sagol Sembigarani Sir James Ki Wari Sing a Chanava picture Sing Se Thi with the Ontona Warangani Who young why pictures in the team is school girl and a theory in internet so my one I don't know Tagachari Kurajam Maybe Tagachari Anana Tagachari Aduga What is Simaka Koronazari Nungshidaba Natte part 4 Haigadong part 3 in Habirit Tagachari Naurim Kavita what is it Kangazari Matamochane Natapiraqua thank you so much Aduga Chawi Wahingbam Tagachari Sagi what is it Fazakri Natapiraqua Tagachari Marang Kuno, Helen, Tagachari, Anana. Say Wari no Anna Tazari, what is he Makahi Amok Natapiri? So Tabira she had a Kuloikri. Imama Nitobe, same Tagachari. Ramak Yawi sing, thank you so much. Matam Yam Tingre, I said Nimakai Natasala Createre. Bhagat Chandra, Tagachari, Hayangeli Mami. Aron Bawari, Hayangeli Mami. Aron ba wari lila no bam tanati mamang lan tauring ete sana gi lila ngakten lila no ba tamangam de maram di kaino hai khanda lila tama sana bam leitam nin kadai tam ngamuni adubu upaliti adubu tamam leitraga su namdana sidai tamak tradi ya dong mandre kai no hai khanda lila tamdraga di no bodu uningai le salaktre aduna dugumba tanja amade leire aduna soidina no basi lakti langna dong male Sanabam like Tina quite luris, I don't know. The lamb tam of the yam, the lock, Marilla, Manga lock, the rope, swang a chung way away. I don't know. Chung give a lock, may am no hunting I later the cry sana, right tamun. Thank you so much, Tagachari guitar sarang team, see what I say. I knew I later of a yam no why. While I'm saying when she was a kang look bahor male. Adubulu hongi dore, come do dori. What is it that you winner see? One of my Tagachari and Yawi was singing Namchilo gone my sang a sea worry that got gone on Isaiah for Zay putting lock sing. Thank you so much.
ana thagachari kay haidano Sai Fox thagachari. Thank you so much. Ticket kakadra Bhagat Chandra. Ticket ti lupa yang khaidi kap no male. Lupa yang khaidi ka ani. Mayam lakpiu sangba makai anak pa makai lakpa ngamangkai lakpiu. Thank you so much thagachari. Ngasi adum imagi sanagi beda dum yedum yam yengi. Anyway, I draw loiraga dum chachai haitare. Thank you so much. Facebook live ta leibiriba miyoi amana palungak piriba thagachari. Thank you so much. Yam nungajare saruga abiriba sing losinjagi aduga hayeng gitang kakta amuk makha amuk poduna laksagi aduga tabiriba mayam punamakta hayeng di pugning warol tokjararoi masigi damukta ngakpigani karigino hairagidi hayeng lilado ai pung sidagi tarani thoidagi chattaba yadaba aduna pugning warol tokduna leiradi thabak tu yadaba haitareni aduna pugning warol da kitang farak tadore aduga kariguma tanja haitare numidang halakpada pugning warol tokbada dum khodong di chadong mandre adabu koina ayung ata haitare ayung ata pugning warol toktoga thorom sidamuk kamdogani kariguma khodong chaba leiragana na yang jagadabani adu thabak chakadabani haitare hayeng lila gi da yam wakhal pugning se leirani pugning warol da leiraro dialogue ta kari da ningsing bagi haitare simatang so haijoge aduga thagachari tanja yung minarasi Pabaya Paboy Minersing a Sigi Matang Sida, Lucien Jabagava luxury. Hayang Warisi Maka, Mupudun Laxigi, Punamopu, Tagachari, Sanduxari Batoromasi, Matanga Selipjanabaya luxury, Luinana. Ice come the Makamaka Satazagini, Malebana Yafari, Sonalebana Yafari, Kurumjari.